ꯑꯩ ꯆꯦꯅꯦꯜꯗ ꯑꯩ ꯏꯇꯣꯝꯇ ꯂꯥꯏꯚ ꯊꯥꯖꯜꯂꯦ ꯁꯥꯃꯟꯗꯅ ꯇꯨꯝꯕ ꯌꯥꯗꯗꯅ ꯇꯦꯔꯦꯁ ꯃꯊꯛꯇ ꯅꯨꯡꯁꯤꯠ ꯌꯥꯏꯕꯩ ꯑꯉꯥꯎꯕ ꯌꯥꯝ ꯃꯥꯜꯂꯦ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯃꯤ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯀꯅꯥ ꯇꯨꯝꯗ꯭ꯔꯤꯒꯦ ꯇꯨꯝꯗꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯒꯨꯝꯕ ꯅꯨꯡꯁꯤꯠꯁꯦ ꯋꯥꯔꯤ ꯑꯃꯅꯤꯒꯤꯗ ꯃꯤ ꯑꯍꯨꯝ ꯇꯨꯝꯗ꯭ꯔꯤ ꯀꯅꯥꯅꯣ ꯃꯤ ꯑꯍꯨꯝ ꯂꯥꯛꯑꯦ 3 person ꯌꯨꯝ ꯃꯊꯛꯇ ꯂꯩꯅꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯚꯨꯠ ꯍꯥꯏ ꯚꯨꯠ ꯅꯠꯇꯦ ꯚꯨꯠꯀ ꯀꯤꯗ꯭ꯔꯦ ꯑꯥꯔ ꯀꯦ ꯀꯥꯏ ꯂꯩꯅꯣ ꯆꯦ ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯩꯅꯤ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯥꯏ ꯆꯣꯡꯊꯔꯛꯑꯣ ꯍꯥꯏ ꯑꯁꯦꯡꯕꯩ ꯆꯣꯡꯊꯔꯛꯑꯣꯔꯥ ꯑꯩ ꯈꯜꯂꯝꯃꯤꯅꯤ ꯉꯁꯥꯏꯗꯩꯁꯨ ꯁꯣꯝꯗ ꯆꯣꯡꯊꯁꯤꯔꯥ ꯁꯣꯝꯗ ꯆꯣꯡꯊꯁꯤꯔꯥ ꯑꯩ ꯂꯥꯏꯚ ꯊꯥꯔꯝꯃꯒ ꯑꯁꯦꯡꯕꯩ ꯆꯣꯡꯊꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯏ ꯅꯣꯏ ꯈꯪꯍꯧꯗꯣꯏꯅꯤ ꯅꯣꯏ ꯑꯍꯨꯝ ꯃꯔꯤꯁꯦ ꯅꯣꯏ 13 ꯃꯤ 13 ꯌꯦꯡꯉꯦ ꯃꯤ 13 ꯁꯤ ꯃꯊꯛꯇ ꯆꯣꯡꯊꯔꯗꯤ ꯇꯠꯀꯅꯤꯀꯣ ꯅꯣꯏ ꯈꯪꯍꯧꯗꯣꯏꯅꯦ ꯑꯅꯟꯗꯤꯗꯣ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯁꯤꯕꯅꯦꯅ ꯐꯥꯒꯤ ꯇꯧꯅꯤꯗ ꯐꯥꯒꯤ ꯑꯁ ꯈꯪꯗꯦꯗ ꯃꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯗ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯏ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯁꯦ ꯄꯣꯛꯀꯦ ꯐꯪꯅꯗꯕꯅꯤ ꯂꯥꯏꯅꯕꯨ ꯄꯣꯛꯀꯦ ꯐꯪꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤꯅ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯋꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯂꯣꯏ ꯂꯩꯅꯤ ꯌꯥꯝ ꯋꯥꯏ ꯌꯥꯝ ꯋꯥꯏ ꯅꯣꯡꯁꯨ ꯆꯨꯔꯛꯑꯦ ꯍꯦꯜꯂꯣ ꯆꯦꯆꯦ ꯍꯥꯏ ꯆꯤꯋꯤ ꯋꯥꯇꯔꯅ ꯍꯜꯂꯣ ꯂꯣꯔꯤꯁ ꯁꯤꯡ ꯍꯥꯏꯍꯩꯗꯦ ꯍꯥꯏꯍꯩꯗꯦ ꯈꯪ ꯇꯧꯏ ꯑꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯗ ꯅꯣꯏꯅ ꯀꯩꯗꯧꯕꯩ ꯇꯨꯝꯗ꯭ꯔꯤꯅꯣ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯇꯨꯝꯕ ꯌꯥꯗꯅ ꯇꯨꯝꯗ꯭ꯔꯤ ꯅꯣꯏꯅ ꯀꯩꯗꯧꯕꯩ ꯇꯨꯝꯗ꯭ꯔꯤꯅꯣ ꯃꯌꯥꯝꯅ ꯀꯩꯗꯧꯕꯩ ꯇꯨꯝꯕꯤꯔ ꯑꯩꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯝꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥ ꯈꯨꯅꯣꯛ ꯃꯌꯥꯝ ꯀꯩꯗ ꯑꯁ ꯋꯥꯈꯟꯁꯦ ꯑꯐꯕ ꯑꯝꯇ ꯈꯟ ꯉꯝꯗ꯭ꯔꯦ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯅꯦꯒꯦꯇꯤꯞ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦ ꯀꯔꯤ ꯍꯥꯏꯅꯔꯤ ꯃꯣꯏꯅꯁꯨ ꯌꯥꯝ ꯑꯔꯨꯕ ꯋꯥ ꯍꯥꯏꯅꯔꯤ ꯆꯠꯂꯣ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧ ꯇꯨꯅꯤ ꯍꯥꯏꯔꯤ ꯅꯪ ꯂꯥꯏꯚ ꯊꯣꯛꯄ ꯉꯥꯏꯔꯝꯃꯤꯕꯒ ꯍꯩꯖꯤꯜꯂꯤ ꯀꯅꯥ ꯂꯣꯔꯤꯁꯤꯡ ꯃꯣꯍꯃꯠ ꯑꯕꯤꯠ ꯈꯥꯟ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯣꯏꯗꯕꯅꯦ ꯅꯨꯡꯗꯥꯡꯒꯤꯗꯤ ꯃꯄꯥꯟꯗ ꯏꯃꯨꯡꯗ ꯁꯥꯕꯅꯤꯅ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯐꯖꯗ꯭ꯔꯣ ꯅꯨꯡꯗꯥꯡꯁꯦ ꯃꯁꯥꯂꯥ ꯏꯟꯁꯥꯂꯥ ꯔꯦꯃꯥꯔꯇꯤꯟ ꯑꯥꯔ ꯀꯦ ꯑꯩ ꯆꯦꯅ ꯆꯣꯡꯊꯔꯛꯀꯅꯤꯅ ꯉꯥꯏꯔꯤꯌꯦ ꯃꯈꯥꯗ ꯑꯣꯛꯀꯦꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗ ꯗꯣꯟ ꯃꯦꯛ ꯃꯤ ꯏꯃꯦꯖꯤꯟ ꯍꯦꯔꯣꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣꯅꯦ ꯈꯪꯗꯦꯗ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯋꯥꯏꯗ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯗꯥꯎꯟ ꯆꯠꯄ ꯃꯇꯝ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯤꯒꯤꯀꯣ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯈꯔ ꯈꯔꯗ ꯑꯗꯨꯝ ꯂꯥꯛꯏꯗꯅ ꯌꯥꯝ ꯗꯥꯎꯟ ꯆꯠꯄ ꯍꯥꯏꯗꯤ ꯀꯔꯤꯌꯔꯗ ꯌꯦꯡꯉꯨꯔꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯌꯦꯡꯉꯨꯔꯦ ꯑꯃꯗ ꯌꯦꯡꯉꯨꯔꯦ ꯑꯃꯗ ꯌꯦꯡꯉꯨꯔꯦ ꯁꯥꯏꯠ ꯁꯥꯏꯠꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯩꯁꯤ ꯂꯩꯍꯧꯔꯕ ꯃꯤꯁꯤꯡꯁꯤ ꯃꯤꯅ ꯂꯣꯏ ꯅꯨꯡꯉꯥꯏꯔꯕ ꯑꯩ ꯏꯇꯣꯝꯇ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯤꯅ ꯂꯣꯏ ꯐꯖꯔꯕ ꯑꯩ ꯏꯇꯣꯝꯇ ꯊꯤꯔꯕ ꯃꯤꯅ ꯂꯣꯏ ꯃꯥꯏ ꯄꯥꯛꯑꯕ ꯑꯩ ꯏꯇꯣꯝꯇ ꯃꯥꯏꯊꯤꯔꯕꯗꯧꯅ ꯐꯥꯎꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯍꯧꯖꯤꯛ ꯐꯥꯎꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯪꯂꯩꯄꯥꯛ ꯆꯦꯅꯦꯜ ꯀꯩ ꯂꯝꯗꯅꯣ ꯗꯦꯜꯂꯤꯗꯅꯤ ꯔꯤꯇꯤꯀꯥ ꯋꯥꯔꯜ ꯃꯌꯥꯡꯗꯣ ꯕꯤꯜꯗꯤꯡꯗꯩ ꯅꯨꯡ ꯊꯣꯡꯉꯨ ꯍꯥꯏ ꯃꯌꯥꯡ ꯂꯣꯏ ꯇꯨꯝꯈ꯭ꯔꯦꯗ
ꯑꯥꯗ ꯊꯕꯛ ꯁꯨꯔꯤ ꯃꯤ ꯈꯔ ꯑꯇꯩ ꯇꯨꯝꯅꯈ꯭ꯔꯦꯗ ꯃꯣꯏ ꯁꯥꯏ ꯍꯨꯏꯈꯩꯗꯤꯅꯦ ꯌꯦꯟ ꯄꯤꯖꯕꯁꯦ ꯆꯥꯗꯕ ꯋꯥꯅꯤꯗ ꯇꯟ ꯆꯥꯏ ꯍꯥꯏꯕ ꯃꯣꯏ ꯍꯨꯏꯈꯩꯁꯦ ꯐꯨꯜꯂꯝꯕꯗꯨꯁꯨ ꯏꯁꯤꯡ ꯊꯛꯅꯤꯡꯉꯝꯃꯣꯏꯗꯣꯏꯖꯥꯠꯂ ꯈꯜꯂꯤꯅꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯀꯩꯝꯇ ꯌꯥꯎꯗꯕꯤꯗ ꯍꯥꯏꯗꯤ ꯑꯂꯨ ꯁꯥꯛ ꯀꯩꯀꯥ ꯍꯋꯥꯏ ꯀꯩꯀꯥ ꯀꯣꯠꯂ ꯇꯧꯔꯒ ꯆꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯊꯪꯒꯪꯗꯣ ꯄꯤꯖꯩ ꯍꯥꯏꯕ ꯍꯨꯏꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯁꯥꯐꯣꯡꯕꯨ ꯊꯣꯛꯆꯣꯝ ꯀꯩꯗꯧꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯑꯩ ꯁꯥꯐꯣꯡꯒꯦꯅ ꯑꯩ ꯊꯣꯛꯂꯛꯏꯅꯦ ꯌꯨꯝ ꯃꯊꯛꯇ ꯀꯪꯂꯩꯄꯥꯛ ꯆꯦꯅꯦꯜ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯔꯣꯏ ꯀꯩꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯏꯁꯩ ꯈꯨꯡꯒꯪꯗꯣ ꯕꯨꯠꯀꯤ ꯐꯤꯂꯝꯒ ꯌꯥꯝ ꯃꯥꯜꯂꯦ ꯑꯥꯔ ꯀꯦ ꯍꯥꯏ ꯉꯥꯡꯊꯣꯔꯛꯄꯁꯤꯅ ꯁꯨꯝ ꯆꯤꯡ ꯐꯤ ꯐꯧꯒꯝꯁꯦ ꯊꯥꯗꯠꯇꯣꯏꯅꯤꯕ ꯑꯩꯅ ꯐꯣꯟꯁꯦ ꯂꯩꯆꯤꯟ ꯊꯥꯡꯉꯤ ꯋꯥꯅꯤ ꯅꯣꯏꯕꯨ ꯂꯥꯏꯔꯕꯗ ꯑꯩ ꯑꯥꯏꯐꯣꯟ ꯄꯥꯏꯗꯦ ꯑꯥꯏꯐꯣꯟ ꯂꯩꯖꯗꯦ ꯑꯗꯨ ꯃꯤ ꯃꯌꯨꯝꯗ ꯆꯠꯂ ꯚꯤꯗꯤꯑꯣ ꯅꯝ ꯑꯗꯣ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯔꯀ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝ ꯆꯠꯄ ꯏꯃꯥꯟꯅꯕꯤꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯑꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯣꯅ ꯌꯥꯝ ꯍꯩꯅꯗꯦꯅ ꯂꯥꯏꯔ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯤ ꯐꯥꯕ ꯂꯥꯛꯄ ꯃꯥꯜꯂꯦ ꯃꯣꯏꯗꯤ ꯁꯨꯃꯥꯡꯁꯦ ꯂꯩꯖꯗ꯭ꯔꯕꯅꯤꯅ ꯒꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯄꯪꯈꯥꯝ ꯈꯥꯝꯃꯦ ꯒꯥꯔꯤ ꯑꯈꯥꯝꯕꯔ ꯗꯥꯟꯁꯤꯡ ꯀꯥꯔ ꯈꯪꯄꯣꯠꯇꯦ ꯀꯩꯅꯣ ꯇꯧꯅꯤ ꯚꯤꯗꯤꯑꯣ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯅꯕꯗꯣ ꯑꯩꯗꯤ ꯑꯥꯏꯐꯣꯟ ꯀꯥꯏꯗꯩ ꯅꯝꯗꯣꯏꯕ ꯅꯝꯕꯤ ꯂꯩꯇꯦ ꯁꯥꯕꯣꯡꯕꯨ ꯊꯣꯛꯆꯣꯝ ꯁꯛ ꯎꯠꯁꯤꯅ ꯁꯛ ꯎꯠꯄꯁꯦ ꯎꯔꯔꯣꯏꯗꯧꯕ ꯑꯗꯨꯅꯅꯤꯗ ꯃꯌꯥꯝ ꯑꯥꯔ ꯀꯦ ꯃꯨꯛ ꯊꯧꯔꯤꯗꯨꯒ ꯃꯊꯛꯇꯒꯤ ꯑꯃꯨꯛ ꯇꯥꯔꯛꯑꯗꯤ ꯐꯤꯕꯝ ꯊꯤꯅ ꯀꯥꯏꯅꯤꯀꯣ ꯀꯥꯔꯣꯏꯗ ꯕꯥꯎꯟꯁ ꯆꯠꯂꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯔꯕꯔ ꯕꯣꯜꯒꯤ ꯇꯥꯏꯞꯇ ꯇꯥꯔꯒ ꯀꯥꯏꯗꯕꯤꯗ ꯕꯥꯎꯟꯁ ꯆꯠꯂꯒ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯀꯗꯣꯏꯅꯤ ꯂꯨꯝꯐꯨ ꯑꯣꯟ ꯋꯤꯜꯁ ꯕꯣꯅꯤ ꯀꯥꯏꯗꯅ ꯂꯩꯔꯤꯗꯨꯕꯨ ꯑꯩ ꯌꯨꯝ ꯃꯊꯛꯇꯅꯤ ꯃꯤꯒꯤ ꯔꯦꯟꯠ ꯍꯥꯏꯅ ꯏꯔꯣꯟꯗ ꯉꯥꯡꯁꯦ ꯑꯁꯥꯟꯕ ꯀꯥꯒꯤ ꯌꯨꯝꯊꯛꯇ ꯀꯪꯂꯩꯄꯥꯛ ꯖꯨꯟ 3rd ꯁꯟꯗꯦꯒꯤ ꯀꯩꯅꯣ ꯖꯨꯟ 3rd ꯁꯟꯗꯦ ꯀꯩ ꯂꯩꯒꯦ ꯀꯪꯂꯩꯄꯥꯛ ꯆꯦꯅꯦꯜꯅ ꯍꯥꯏꯁꯦ ꯖꯨꯟ 3rd ꯁꯟꯗꯦꯒꯤ ꯄ꯭ꯔꯤꯄꯔꯦꯁꯟ ꯖꯨꯟ 3rd ꯁꯟꯗꯦꯗ ꯀꯩ ꯂꯩꯒꯦ ꯀꯩꯝ ꯂꯩꯇꯦꯗ ꯑꯥꯔ ꯀꯦ ꯆꯦ ꯀꯥꯏꯅꯕꯒꯤ ꯑꯦꯗꯚꯥꯏꯁ ꯑꯩ ꯄꯥꯍꯧꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯦꯁꯦꯖ ꯂꯧꯊꯣꯛꯈꯤꯕꯅꯦ ꯑꯩ ꯄꯥꯍꯧꯔꯦ ꯀꯥꯏꯅꯕꯩ ꯃꯦꯁꯦꯖ ꯍꯥꯏꯔꯧꯅꯦ ꯌꯥꯝ ꯊꯃꯣꯏ ꯀꯥꯏꯔꯤꯕꯖꯥꯠꯅꯤ ꯑꯩꯁꯨ ꯑꯐꯕ ꯆꯣꯏꯁ ꯐꯣꯔ ꯒ꯭ꯔꯥꯟꯇꯦꯠ ꯂꯧꯔꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯧꯔꯨꯔꯀꯥꯟꯁꯤꯗ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯌꯥꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯒꯤ ꯑꯃꯒꯤ ꯋꯥꯈꯛ ꯅꯠꯇꯅ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯟꯁꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯄꯥꯛ ꯂꯥꯛꯇꯦꯗꯅ ꯑꯗꯨ ꯂꯥꯛꯏꯉꯩꯗꯨꯗ ꯁꯥꯍꯧꯗꯕꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅ ꯏꯁꯥꯅ ꯑꯁ ꯑꯩꯗꯤ ꯁꯤ ꯉꯝꯃꯤꯁꯤꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯇꯧꯔꯤꯁꯤꯕꯨꯅ ꯁꯨꯝ ꯂꯥꯏꯊꯣꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯐꯪꯉꯛꯇꯕ ꯑꯐꯕ ꯀꯩꯅꯣꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯐꯪꯉꯛꯇ꯭ꯔꯕ ꯁꯤ ꯀꯥꯟꯗꯗꯤ ꯀꯔꯤꯌꯔꯗ ꯑꯣꯏꯔꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯔꯣ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕ ꯃꯥꯡꯍꯟꯈꯤꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯗꯣ ꯄꯥꯝꯃꯨꯔꯛꯏꯗꯅ ꯌꯥꯝ ꯔꯤꯒ꯭ꯔꯦꯠ ꯆꯠꯄꯗꯣ ꯄꯨꯟꯁꯤꯁꯦ ꯑꯁ ꯃꯗꯨ ꯊꯥꯗꯣꯛꯑꯝꯗ꯭ꯔꯗꯤ ꯐꯗꯧꯅꯤꯒ ꯈꯟꯕꯗꯣ ꯂꯨꯝꯐꯨ ꯑꯣꯟ ꯋꯤꯜꯁ ꯀꯥꯏꯅꯔꯗꯤ ꯅꯃꯥꯟꯅꯕꯒ ꯌꯨ ꯊꯛꯑꯣ ꯍꯥꯏ ꯊꯛꯑꯣꯏꯗ ꯑꯩ ꯊꯛꯇꯦꯅ ꯍꯩꯅꯗꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯨꯡ ꯊꯣꯝꯖꯤꯜꯂꯨ ꯌꯥꯝ ꯄꯦꯟꯕꯅꯤ ꯀꯅꯥꯗꯅꯣ ꯃꯥ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ
ꯑꯝꯇ ꯀꯞꯀꯦ ꯀꯥꯏꯅꯕꯒꯤ ꯑꯦꯗꯚꯥꯏꯁ ꯑꯝꯇ ꯏꯁꯩꯒ ꯁꯛꯑꯒ ꯄꯤꯊꯔꯛꯑꯣ. ꯉꯥꯏꯈꯣ ꯁꯦꯝꯁꯟ ꯇꯤ ꯑꯩꯁ ꯇꯥꯕ꯭ꯔꯣ? ꯌꯦꯁ ꯌꯦꯁ. ꯀꯪꯂꯩꯄꯥꯛꯅ ꯗꯦꯜꯂꯤꯗ ꯀꯩꯗꯧꯅ? ꯗꯦꯜꯂꯤꯗ ꯑꯩ ꯊꯕꯛ ꯁꯨꯕꯅꯦ. ꯄꯩꯁꯥ ꯃꯅꯤꯄꯨꯔꯗ ꯄꯩꯁꯥ ꯇꯥꯟꯐꯝ ꯈꯪꯗꯦꯅ ꯑꯩ ꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯦ. ꯀꯔꯝꯅ ꯀꯥꯎꯔꯤꯁꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯒꯦ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯏꯅꯥꯛꯇꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈ꯭ꯔꯒ ꯊꯃꯣꯏꯗꯗꯤ ꯍꯦꯟꯅ ꯅꯛꯅꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯇꯠꯇꯅ ꯇꯥꯔꯤ ꯉꯁꯤꯁꯨ ꯋꯥꯈꯜꯗ. ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯀꯌꯥꯁꯨ ꯇꯥꯔꯤꯗꯔꯃꯁꯨ ꯑꯩꯒꯨꯝꯅ ꯋꯥꯈꯜꯗ ꯀꯔꯝꯅ ꯀꯥꯎꯔꯤꯁꯤ. ꯑꯩ ꯃꯥꯟꯕ ꯑꯅꯤ ꯂꯥꯛꯑꯦ. ꯆꯪꯈ꯭ꯔꯦ. ꯖꯨꯝ ꯇꯧꯕꯗ ꯌꯥꯗ꯭ꯔꯦ. ꯑꯣꯀꯦ. ꯕꯥꯂꯣ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯔꯦꯁꯟꯒꯨꯝꯕ ꯃꯥꯟꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯀꯔꯥꯏꯗꯅꯣ ꯑꯩ ꯃꯦꯇ꯭ꯔꯤꯛꯇꯒ ꯐꯦꯜ ꯑꯣꯏꯔꯛꯄꯅꯦ. ꯑꯩ ꯀꯩꯁꯨꯝ ꯀꯩꯅꯣ ꯇꯧꯗꯦ. ꯑꯩ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯎꯗꯦ. ꯑꯩ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯇꯧꯗꯦꯕ, ꯍꯩꯇꯦꯕ. ꯀꯩ ꯄꯩꯈꯥ ꯊꯥꯗꯣꯏꯅꯣ ꯑꯩꯅꯕꯨ? ꯆꯦꯆꯦ ꯅꯨꯡꯉꯥꯏꯔꯤꯔꯣ? ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯤ ꯅꯤꯁꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯁꯨ ꯍꯩꯇꯕꯅꯤꯅ ꯀꯩꯗꯧꯅꯤ. ꯏꯄꯥꯡꯁꯨ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯃꯊꯛꯇ ꯍꯪꯆꯤꯠ ꯂꯥꯡꯉꯤꯖꯥꯠꯅꯤ. ꯀꯩ ꯃꯩ ꯊꯥꯟ ꯂꯩꯊꯣꯛꯈ꯭ꯔꯦ? ꯀꯩꯅꯣ ꯇꯧꯔꯤꯁꯤ? ꯀꯥꯏ ꯃꯨꯊꯛꯈꯤꯁꯤꯕꯣ? ꯑꯣꯍꯣ ꯁꯤ ꯂꯩꯔꯦ. ꯅꯇꯨꯡꯗꯣ ꯀꯅꯥꯅꯣ ꯑꯃ ꯂꯩꯔꯦ. ꯌꯥꯔꯦꯕꯣ ꯂꯩꯔꯁꯨ ꯂꯩꯇ꯭ꯔꯁꯨ. ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯁꯤꯗ ꯇꯧꯕꯗꯣ ꯁꯛꯂꯛꯑꯣ ꯗꯤꯅꯦꯁꯀꯤ. ꯍꯩꯇꯤꯌꯦ ꯑꯗꯨꯃꯥꯏꯅ ꯊꯧ ꯍꯥꯏꯖꯤꯜꯂꯦ. ꯍꯩꯇꯦ ꯑꯩ ꯁꯨꯡꯉꯝ ꯋꯥꯏ. ꯀꯅꯥ ꯂꯩꯃꯤꯟꯅꯒꯦ? ꯑꯀꯦꯂꯥ ꯏꯃꯥꯟꯅꯕꯤꯒꯩꯕꯨꯗꯤ ꯂꯩ ꯑꯗꯨꯏꯁꯨ ꯃꯥꯏ ꯔꯨꯝꯗ. ꯋꯥꯔꯧꯗꯦ ꯀꯅꯥꯕꯨꯁꯨ ꯇꯨꯝꯗꯕ ꯍꯧꯗꯣꯛꯀꯅꯨ. ꯇꯥꯔꯔꯣꯏꯔꯁꯨ ꯅꯨꯡꯁꯤꯕꯕꯨ ꯑꯁꯨꯝ ꯇꯧꯕꯔ? ꯀꯥꯏꯅꯔꯒ ꯋꯥꯕ ꯈꯪꯕꯅꯤ. ꯋꯥꯍꯜꯂꯣ ꯆꯥꯛꯍꯜꯂꯣ ꯃꯗꯨꯅ ꯄꯦꯟꯕ ꯑꯣꯏꯖꯒꯦ. ꯑꯣꯏꯗꯕꯅ ꯅꯪꯒꯤ ꯃꯆꯠꯅꯤ. ꯑꯔꯥꯟꯕꯗꯨꯅ ꯑꯩꯒꯤ ꯁꯔꯨꯛꯅꯤ. ꯑꯣꯏꯗꯕꯅ ꯅꯪꯒꯤ ꯃꯆꯠꯅꯤ. ꯑꯔꯥꯟꯕꯗꯨꯅ ꯑꯩꯒꯤ ꯁꯔꯨꯛꯅꯤ. ꯀꯧꯂꯨꯗ꯭ꯔꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯤ ꯈꯥꯡꯕ ꯌꯥꯗꯅ ꯁꯤꯟꯊꯔꯦꯗꯣ ꯉꯁꯤꯗꯤ. ꯌꯦꯡꯉꯨ ꯅꯪꯒꯤ
ꯊꯥꯕꯜ ꯐꯔꯕꯁꯤꯡꯁꯨ ꯇꯧꯗꯅ ꯀꯅꯥ ꯇꯨꯝꯒꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯃꯣ ꯑꯩ ꯁꯨꯝ ꯂꯥꯏꯚ ꯊꯥꯕꯅꯤ ꯏꯇꯣꯝꯇ ꯇꯨꯝꯅꯔꯨꯔꯣ ꯊꯦꯡꯉꯦ ꯆꯠꯂꯣ ꯇꯥꯕ꯭ꯔꯣ ꯑꯥꯏꯖꯤꯗ ꯇꯦꯛꯁ ꯊꯥꯔꯛꯀꯦ ꯌꯨꯖꯔ ꯅꯦꯝ ꯀꯩ ꯀꯧꯒꯦ ꯑꯁ ꯑꯩ ꯌꯨꯖꯔ ꯑꯩ ꯑꯥꯏꯖꯤꯗ ꯗ ꯑꯅꯟꯗꯤ ꯂꯩꯕꯅꯤ THE ꯗ ꯑꯅꯟꯗꯤ ꯁꯝꯅꯔꯒ ꯗ ꯑꯅꯟꯗꯤ ꯂꯩꯕꯅꯤ __ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯑꯣ ꯑꯗꯨꯗꯤ ꯌꯥꯏ ꯅꯨꯡꯗꯥꯡ ꯂꯩꯔꯟ ꯄꯥꯈꯪꯕ ꯕ꯭ꯂꯣꯛꯁꯅꯤ ꯑꯆꯥꯄꯣꯠꯁꯨ ꯆꯥꯔꯕꯅꯦꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯠꯇ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯦꯁ ꯏꯇꯤꯡ ꯇꯧꯕꯗꯣ ꯂꯥꯝꯁꯨ ꯂꯥꯝꯗꯁꯨ ꯄꯪꯆꯥ ꯆꯥꯕꯤꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯈꯪꯗꯦ everything is not going well in my life everything career relationship finance everything ꯌꯥꯝ ꯏꯁꯇ꯭ꯔꯦꯁ ꯑꯣꯏ ꯂꯩꯌꯦ ꯌꯥꯝ ꯑꯦꯟꯖꯥꯏꯇꯤ ꯂꯩꯌꯦ ꯉꯥꯎꯔꯒ ꯆꯠꯇꯣꯔꯦ ꯅꯣꯏ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯐꯠꯇꯅꯕꯨ ꯊꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯅꯈꯣꯏ ꯑꯩ 100K ꯌꯧꯍꯜꯂꯛꯎ ꯀꯣ ꯃꯌꯥꯝ ꯇꯨꯝꯅꯔꯨꯔꯣ ꯃꯤ 23 ꯁꯤꯗ ꯂꯩꯔꯤꯁꯦ ꯇꯨꯝꯃꯨꯔꯣ ꯃꯌꯥꯝ ꯇꯨꯝꯃꯨꯔꯣ ꯃꯤꯅ ꯑꯉꯥꯎꯈꯩ ꯃꯥꯜꯂꯅꯤ ꯂꯥꯏꯐꯁꯦ ꯀꯛꯊꯠꯂꯒꯦ ꯊꯝꯃꯒꯦ ꯃꯌꯥꯝ ꯕꯕꯥꯏ ꯑꯩꯕꯨꯗꯤ ꯂꯩꯒꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯌꯥꯝ ꯁꯤꯠꯂꯦ ꯅꯣꯏ ꯃꯌꯥꯝ ꯇꯨꯝꯃꯨꯔꯣ ꯕꯥꯏ 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 ꯏꯁꯩ ꯀꯣꯟꯅ ꯇꯥꯔꯁꯤ goodbye bye bye how do I end this